Hello everyone, ngasidi requested koigi cuisine koigi requested recipe oina chawai thongba ma morok metpa ma tobiro ona koi inaw mana haibirokpane ado ai ngasidi requested oriba recipe se ai semjarage do chawai thongba ma koigi food combo da nga tawba ma aduga morok metpa sima morok metpa sida hapiba maroi mapang singse kari kari hapino haibedo video se loiba phaw yengmina se duga sigi maroi singse hapaba ko adu morok metpa se sitnala charaneba completely simadi fajana aina guarantee oireba ko yam hawe sigi mana masing maroi mapang singse hapaga amtang chabiyu yam hawe ko ado irai laina ju phangbane ado aidi se pambi amani khaktang ne thari je mayam je hexaraga aina requested video se aina complete tawjabane do di mayam ai share tawjanaba tawjarage ahambada chawai thongjarage ko chawai se ahambada aina phuto e phutpadu de aina clip to skip tok thokraeba ko ado phutokpado haidoaga sauto halaga koina ngari moro asuba sing de haribob sisi hapaga phasana sogai halani ahanbada aduga sisi saurabanina koina maroi mapang hapa yare aduga nga yaibana kona hapkani ko thumjan hapsa lorage aduga maroi tilo asoiba kitang hapsan birani dagide koina sigi sek saugalakpa ngaktang saugathalaneba thum hapkhrabanina ko chawai di am chamgalidana aduduge ina thumjan hapsa lobani adudi nga yai hapchalani ko si hapadai di kan otpa yadreba ko habi chawai hasidi hawai do chaba kanda ngari natraga nga gi maru marang yarakpadu inungai tabane ba chaba aduduna nga se kona hapiraga pakna otpi daba ko adoi taragadi hawai do su phajana chaba mapum do chaba do hawraneba pra otpi dabi ko dasmai taraga saugat halani aduga maroi mapang phadigom tilo mana soiba hapjan biraga adum sida dum loire hana phuto adi kuiju kuideba ko ado chawai anobudi leitabani na ina chawai aribanu ina tawjabani do inaom kaktangna smaina thongbiro iche chawai amaga morok metpam ga tawbiro nai ada ina nongalaga su tawgena ju khalaga leiba potne ba sise ina chawai se tingaga su la thamba ada ina nongalaga dum semjare ado smai taraga ai chawai thongba se loijare ko dodi next ta khogi laktoi se khoi morok metpane morok se ina ka halaga metke tawbane ba ko smaina kogi pen amada ngawire ko smaina kitang ngawraba matungda kogi thum hapani ngari lawraga hapasu yare ngalaga lawrasu yare ko aisi hana ngalaga thamba potne adu ngari do hapaga si phajana sugai bina doine to si leijare ko ngari se lawraga di hen haw doine adoina ngari angan banoina tawjarabani sai taraga phajana metpirani do kangmalle haidana ni ising kitang hapjare ko paste to kitang thokna na ban morok metpa si kangadi hawte dana dan mahi kitang gravy to lakna ba ni mahi kitang ising kitang hapjaraga smai nai khai minarani aduga sigi texture se la kanda koina plate amda thidok pirani ko smai haidok pirani aduga sigi mathak sida koina maroi mapang koina sem saraga thamjari ba tilau mana deki mana masing singje soijan bidoini tilau khara soijare ko ado mana masing maroi mapang singje ayamana aina thajabani ko gamla da deki aigi kitchen garden macham le habdo tilau mana sise ising tilau haibra khogi sungloi loi dabido adui tilau mana duni pambi manga taruk thai sisu soijan birani tuning khok simaju soijan birani ado mana myam nungsi ko khogi maroi mapang jingje subu suradi khoi mitai chinjak se yamna kana buju oi bajani da sisina khogi nausek lei habdo morok metpada si hapaba tuning khok hapaba loire manamde si nausek lei ji chu aina pambi ama khakne thari je mana je aina morok metpagi damak tane aina mana je lo hektat labani ko khara chongkhalauda ngari hiaga su maton je santu e habju da aina hiaba tasmai toraga morok metpasi su loijare ko adoi taragadi siga food combo oina na ba aina nga khara ma su lowe ba ko nga hebdi tawthoga thambane ado aina smaina kaba amuk pen amada mathaka thau kitang chaisalaga sima kaba ngawirane ba ko sidi koidi nga se phangba se am wana thoeba aduduna koina saturday na evening gumba natraga sunday evening gumba da chatlaga chuti phangba kando chuti half day leba gumba tho dukan du da chatlaga leiruraga tawtho thamjabani natraga di fresh ti chaba phangdeba ko aduduna smaina tawre adu mayamna fresh oina tawbiro hawune adu smaina tawthoga koini ngaro oina na basi ma thamjarage ko adudi thongba thakpa su lerabani na chakluk che semjare chawai kangshoi sida leijare morok metpana sida leijare aduga atai beans morok metpada hawai sangbi kotpa yam hawbane thabi si su local ge asengba khogi thabi dune mo adegi nungsida nga aroba nga tawbudo do hapjare do chakluk chi kamai tawge mathel adegi
morok metpa singse kamai tauge habadu comment da phongthokpiramo subscribe tausenbiramo ngasigi di bye bye